Pungyangो, Pung Amma Minute Kundare, Sunday 9 August. Ngarang video upload tor matungda amuk atopa video mong edit ini si render tor gong upload tor dineba. I got a feeling that shigi numichigi zik aina upload toiba video kharaje sigi matungda video edit tobi matam phangdabe ai habagi engonda dumba feeling am lai aduna ai angamba video ani gumba edit torga hana upload tawtho thamamadoine aduga makha tarakpa numitki video singduna aina kitang komma gandong edit tawdune aduna mayam kaigumba aina video zik gap khara layer thagaladi adum understand tawbiro kai maram gino haibado mayam happy news is coming soon. Animakai Sunday 9 August. Next video render tori she's upload toromdine. She's one of the most important day of my life will be aduna tabak to hobodagi numit start toge aje pung baro ade amani mena sai tabak tor hornina rest of the day productive of the day mo ni nei asa toine aliti ngasi numit si makata ko numit yeng nagiji dik to mui. Good morning, ngasi breakfast lele koi doctor chan na ba ready tori si chalwer chalani. Mami! Mami! Tanong biga! Oh. Time to go. Huh? She amo uji chala je. Agadra. Palang na thi yung ni. Nung te khen gare. Parang ngan doctor nong ka lao hai ba numito ngasi ne hojik chatore ngasi ayuki pung 9 karele ready ore amna sanitizer pa ga ready tawle ade ma'am chalugi ge aro makha ta ba si video zaloi haijarage mi khuyam jo ai maning oina hantokim phadong wal mi fazana yam as usual mahan thadara mani ado mi yam nakhalun go mi yam yamnina lapna dum layu changmina je tige ka phom do mi yam tiladi yengo mi do moina budi nurse kaina budi haibne ba mi chindana ba ado chilamdro budi dum changa ka mo mi yam tiladi changjaluno sim was the common me sia sim chandi ba bi mi yam chilleda sim ma pan ka mi smaina manung da su mam kha me ba aina mamang gi video sa pa mi pang lai ta chandi ba bi ma sangrazi aduga makata phog yeng nagi si amoi timing do mina yeng ga la o yum da khanaru ro hai amuk yum khanaru nang sanitizer pai ding da aingon da amuk ai bhabi ko nang ge da nambi ro ai phone sai ngan na khutu kana tawra pai ning musi hik ngai mo na si pai se matam da si ya ko te masa khang ne ba memory wai na ba yeng video udi ni ti yeng ba karom le siga Ay, me fui a niña. namage ani ka phron memory wai na stage ina ro ông châu gì có tôi để em ngoài Selfie con. yeng bu lore as mi khutchit namne si de sunday go ba ado ko yum da khana ga la ona hai re ana yum da khana ru ge Hello. operation noi na tau du ma le akhong chala dum yo ra ni do lai khom do nan thura din nang kamai tau du no ba hajik pu nan thu ya ma tham lo sa dai lo ko chin ma ga man ba ba cây phôi
ꯋꯥꯈꯟꯁꯦ ꯄꯥꯈꯠꯄ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯋꯥꯔꯦ ꯋꯥꯔꯦ ꯑꯩꯁꯦ ꯉꯥꯛꯇꯪꯁꯤ ꯂꯥꯛꯄꯗ ꯑꯗꯨꯗꯤ ꯀꯨꯏꯅ ꯂꯦꯞꯄꯦ ꯃꯣꯏ ꯉꯁꯥꯏ ꯃꯤ ꯌꯥꯝ ꯌꯥꯝꯕꯒꯤꯀꯣ ꯀ꯭ꯌꯨꯁꯨ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯀꯩꯀꯥ ꯇꯧꯔꯒ ꯂꯦꯞꯄꯅꯤꯅ ꯈꯤꯇꯪ ꯃꯥ ꯋꯥꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯅꯤ ꯑꯗꯨꯒ ꯈꯟꯅꯔꯅꯤ ꯑꯗꯨꯒ ꯒꯨꯗ ꯅ꯭ꯌꯨꯁꯁꯦ ꯉꯁꯤ ꯑꯣꯏꯕ ꯌꯥꯏ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯇꯧꯔꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯔꯕꯅꯤ나 anyways ꯆꯠꯂꯨꯒꯤꯒꯦ ꯃꯥꯗꯤ ꯏꯊꯛ ꯊꯛꯒꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯔꯥꯎꯔ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯃꯤꯡꯁꯦ ꯅꯪ ꯅꯍꯥꯟꯕꯨ ꯌꯨꯝ ꯎꯔꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯎꯁꯨ ꯃꯌꯥꯁꯨ ꯄꯥꯗꯤ ꯁꯤ ꯅꯪ ꯐꯝꯕ ꯑꯦꯡꯒꯜꯁꯤꯅꯅꯤ ꯀꯩꯅꯣ ꯅꯪ ꯗꯥꯏꯔꯦꯛ ꯁꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯐꯝꯗꯨ ꯐꯝꯗꯦ ꯑꯩꯅ ꯍꯥꯏ ꯑꯦꯡꯒꯜ ꯏꯟꯀ꯭ꯂꯥꯏꯟꯗ ꯑꯗꯨ ꯁꯣꯝꯗ ꯅꯠꯇ꯭ꯔꯣ ꯁꯣꯝ ꯊꯣꯡꯅꯥꯎꯒꯤꯗ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯎꯗꯣꯏꯁꯦ ꯍꯩꯃꯥ ꯐꯤꯖꯤꯛꯁꯀ ꯂꯣꯏ ꯀꯥꯎꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯥ ꯉꯁꯤ ꯑꯗꯨ ꯌꯨꯝꯗ ꯈꯟꯅꯔꯣ ꯍꯥꯏꯕꯗꯣ ꯕꯣꯕꯣꯛꯀꯤ ꯄꯥꯎ ꯑꯃ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯍꯣꯏ ꯇꯥꯟꯅꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯣꯏꯅꯤ ꯅꯨꯄꯤ ꯑꯣꯏꯅꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯉꯁꯤ ꯁꯣꯏꯗꯅ ꯈꯪꯕ ꯌꯥꯏ ꯃꯈꯥ ꯇꯥꯔꯛꯄ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯣꯏꯗꯅ ꯌꯥꯝ ꯈꯪꯕ ꯐꯪꯒꯅꯤꯅ ꯑꯩ ꯈꯜꯂꯦ ꯗꯤꯁꯤꯖꯟ ꯕꯣꯕꯣꯛꯀꯤꯗꯣ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤꯗ ꯈꯪꯒꯗꯕ ꯕꯣꯕꯣꯛꯀꯤ ꯗꯤꯁꯤꯖꯟ ꯑꯃ ꯋꯥꯠꯂꯤꯕꯀꯣ ꯕꯣꯕꯣꯛꯅ ꯁꯤ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒ ꯃꯦꯟꯇꯣꯞꯄ ꯑꯃ ꯌꯦꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯈꯪꯕ ꯀꯩ ꯀꯞꯇ꯭ꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨꯁꯁꯦ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯃꯥꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯦꯃꯦꯔꯥꯁꯦ ꯋꯥ ꯉꯥꯡꯉꯣ ꯍꯥꯏ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯥ ꯄꯥꯈꯠꯂꯦ ꯃꯥ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯤꯀꯣ ꯄꯥꯈꯠꯂꯦ ꯃꯥ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯍꯪꯕ ꯂꯣꯏ ꯈꯪꯉꯦꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯆꯪꯉꯤ ꯑꯗꯨ ꯇꯧꯏ ꯀꯩ ꯍꯤꯗꯥꯛ ꯀꯥꯞꯄꯤ ꯑꯗꯨ ꯇꯧꯏ ꯅꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯂꯣꯏꯅꯃꯛ ꯄꯥꯎꯁꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯀꯂꯦꯛ ꯇꯧ ꯂꯣꯏꯔꯃꯤ ꯃꯥꯁꯦ ꯄꯥꯈꯠꯂꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯤ ꯁꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯤ ꯂꯣꯏ ꯒꯦꯗꯔ ꯇꯧꯁꯜꯂꯦꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯃꯥꯅꯁꯨ ꯃꯤ ꯌꯥꯁꯠꯀꯥꯟꯗ ꯑꯉꯥꯡ ꯌꯥꯁꯠꯀꯥꯟꯗ ꯑꯉꯥꯡꯗꯣ ꯄꯥꯈꯠꯇꯅ ꯀꯞꯄꯗꯤ ꯁꯠ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯑꯩ ꯀꯟꯅ ꯊꯦꯝꯃꯤꯁꯤ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯀꯛꯊꯠꯂꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯍꯣꯔꯦꯟ ꯅꯝꯕ ꯐꯪꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯦ ꯃꯤꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯀꯥꯞꯁꯟꯕꯤꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯁꯦ ꯁꯤꯗꯒꯤꯅꯦ ꯑꯗꯨꯝ ꯄꯤꯅꯔꯦ ꯍꯧꯖꯤꯛ ꯚꯥꯏꯔꯁ ꯊꯣꯛꯂꯛꯇꯅꯕ ꯑꯣꯏꯅ ꯆꯠꯁꯤ ꯍꯦꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯦꯡꯒꯅꯤ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯦ Happy news ꯐꯪꯉꯦ ꯃꯌꯥꯝ ꯕꯦꯕꯤ ꯒꯔꯜ ꯑꯃ ꯐꯪꯉꯦ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯈ꯭ꯔꯦ ꯑꯩ ꯐꯣꯟꯗꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯁꯨꯃꯥꯏꯅ blessed with a baby girl. I'm excited way. Operation ne toise normal delivery ya operation ne toye hoige adu I'm excited way ajise video jensi di matang sai do shelage adu tong kan ni to thangam deno di khangre adu hena nuai ba topa makhan tharak ngam no hanage thari chilani adu video di kharda to male adu let's hope for the best. Bye bye hoy bye bye pakat liam ba pakat no hoy kai ni ju